Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau Manipura pass piraga changkhiba miyoi lising yankainithoi ro Manipuri nupi lawraga leiramba thengnare Kuki terroristna kangchup kharangi Meitei Yumsingi faklangda Kukiland haina tharamde Kuki terroristna kangchup kharangi Meitei Yum taraganithoi gari achoba mari mai thadoklamle Hmar amadi Kuki Millitantsingi Jirbam mongbung khulda bom amadi nongmai kapsinduna ngasi sulanda silakre Jirbam district ki tungan ba Meitei khulsingna Kuki amadi Hmar Millitantsingi thengkhang kayarakta nongmai amadi bom kapsilaktuna landa silakpagi matungda ngasi sunungthil pung 3:10 rom tarakpa matamda Hmar amadi Kuki khulai paibasingna Jirbam gi mongbung khulda bom amadi nongmai kapsinduna landa silakre hairi Pauche asina Jirbam dagi phangba paugi matung inadi yarol pokpigi Hmar khulda Kuki amadi Hmar khulai paibasingna Changsilakhiba loinana ahanba oina bom ama kapsinduna landa silaki masigi matungda nongmai round kaya kapsinduna landa silaki maduda khulngangliba khunja sing amadi CRPF singna khud handuna maikai animakta nungthil pung 3:30 henba phawba khud thongnaki hauzik phawbagi oinadi asopan yawbagi paw phangba leitri Nakala maromda Kuki khulai paiba singna tambaki tongan ba mafam singda bom amadi nongmai kapsilaktuna landa silakpa leptri Ngarang numidang su Imphal West District Bisnupur amadi Jirbam District ki tongan ba mafam singda landa silakraba matungda Imphal East District ki manung channa lamlai kendra gi yangang pokpi police station na konba thamna pokpi sana sabi ngasi ayukso Kuki khulai paiba singna bom amadi nongmai kapsinduna amuk hana landa silakre haidi ngasi ayu pung 9:30 rom tarakpo matamda Kuki khulai paiba singna thamna pokpi uyok chingdagi thangnana leiriba Meitei khulda bom amadi nongmai kapsinduna landa silaki maduda khulngagliba sing amadi mafam aduda leiriba security force singna su handuna nongmai kapki ayuk pung 10 rom tarakpo matam fawbada Kuki Millitantsingi nongmai kapsilaki hauji khunja sing section na leinari hairi Thiba khangdana leiriba Jirbam gi imung amagi miyoi taruk pung 10 gi manungda lengakna khusinnagadabani Ngarang Jirbam District ki Borobekra Police Station gi manung chanba Zakurador da thokiba thodongna maram oiraga hauzik thiba khangdana leiriba angang 3 nupi 3 punna miyoi taruk athuba matam gi manungda Manipur lengakna pung 10 gi manungda imung manungda khusinnagadabani haina Jiri United Club na Manipur lengak ki mafamda taksilakli ngasi Jirbam da pangthokiba paumi singa unaba amada Jiri United Club ki luchingma singna phongdokhibada Jirbam Borobekra Subdivision da Ahenba State Security Force amadi Central Force sing thazin biduna micham miyam gi punsi kanbigadabani Jirbam kandana Manipur kanba khak ngamloi ngarang gi thodokta leikidraba miyoi ani gi imung manungda Manipur lenga ki maikai degi lokhutpham thokpa thabak sing lokhatuna mateng pangbigadabani haiba warol sing yawba memorandum amasu DC Jirbam gi khutangda Jiri United Club ki maikai degi ngasi pisin kre haina su phongdokhi Lorok pantha manungda Kukiland kansilakani Haujikta theriba loi khamnai daba lan gi chaitheng mayoknariba miyam maroina khungangi Meitei lomi sing hena chaksaningai oiba matamni illegal migrant chun Kuki Jod singna Meitei miyam da nongmai chingdol onseliba sida hakthengna na awaba mayoknariba si loibi loya da leiriba su nomlaga leiriba lomi miyam ni lamhen truhenba kulai paiba Kuki singna landariba sida chingya tamya da leiriba Meitei khul singda oina target tawdun satharakibagi maramdi chinga naknana leiba khul sing khudum chansinduna Makhoi area domination ki ngamkhai pakthok chakthona bahonabani masina maram oiraga khungangi lomi singna lau singu tawnariba lofam sing lau uba yahandaba amadi kariguma lau ubagi thabak chathakiba tarabasu lau lokpa ngamhandana bahotnaba haibasi makhoi gi lan gi lalongni lomi singna lau uba ngamdraba amadi lau singu chathakiba mafam sing lau lok changhanba ngamhandaba thamlaga fausing adu makhoina loklaga honaba haibasi makhoi gi lalonggi manung chanba policy oiri Manipur apikpa state oibagi mathakta masagi pothok chathok marang kaina puthokpa ngamde state asigi miyamgi maru oiba sinfam lau singubana oiri laumi singna puthokpa faucheng sanga mana masing uhai wahai singna season namba konadabadagi mapalamdagi pusilapa chinjak ta mipal tangna hingli haibasi Kuki terrorist singna khangi masina maram oiraga makhoina chathariba langi chaitheng mayoknariba miyam maru oina Meitei singda hena awaba chaitheng pina bahona balalong oina laumi singda tek chathaduna laumi singna puthokpa ngamhandrabadi chinjak phangdabagi awaba mayokna handuna Meitei sing khudum chansinbada laina thokani haibasi makhoi gi thajabani Masigi matung ina Meitei sing chingya tamya da leiba labuk sing makhoina namduna lau ubagi thabak sing chathabagi mathakta lau lokpa yarba lofam sing buna makhoina phau lokpagi thabak chathakibagi thodok sing mamangda leikre kumsi chahi gi oina su lau lokpa haunaragli ba seida Fau lokpa ngamdanaba attack chatharakani haibasi lengak amadi lomi miyamna khangpham thokpani Kuki terrorist singna Meitei singi mathakta chatharakiba landagi manung channa tha sigi November 9 da Fogokchau ikai police station gi manung chanba saiton wa thalambi leikai gi labukta khunja singna lau suduna leiringai da mafam siga tainaba chingthakdagi Kuki terrorist singna nomai kaptuna attack chatharakpada
ꯃꯧ ꯅꯍꯥ ꯁꯥꯄꯝꯃꯣꯡꯕꯤ ꯁꯣꯐꯤꯌꯥ ꯃꯄꯨꯔꯣꯏꯕ ꯗꯌꯥꯅꯟꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯈꯨꯗꯛꯇ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯃ ꯀꯨꯀꯤꯁꯤꯡꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯕ ꯃꯤꯇꯩꯒꯤ ꯂꯧꯕꯨꯛꯁꯤꯡꯒꯤ ꯂꯐꯧ ꯂꯣꯛꯄ ꯉꯝꯍꯟꯗꯅꯕꯒꯤ ꯂꯥꯂꯣꯡꯒꯤ ꯃꯅꯨꯡ ꯆꯟꯕꯅꯤ ꯂꯧꯏ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯏꯀꯣꯅꯣꯃꯤꯗꯁꯨ ꯂꯥꯟꯗꯥꯗꯨꯅ ꯃꯤꯇꯩꯁꯤꯡꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯈꯣꯏꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯃꯤꯍꯥꯟ ꯃꯤꯄꯨꯟ ꯆꯠꯊꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒ ꯃꯄꯥꯟ ꯂꯝꯒ ꯐꯥꯎꯅꯕ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ꯫ ꯃꯈꯣꯏꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯄꯨꯁꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯁꯤ ꯃꯤꯇꯩꯁꯤꯡꯒꯤ ꯂꯥꯏꯐꯂꯥꯏꯟ ꯀꯛꯊꯠꯇꯨꯅ ꯃꯤꯌꯥꯝꯕꯨ ꯈꯥꯡꯊꯛꯇ ꯉꯥꯎꯔꯒ ꯂꯦꯝꯂꯩ ꯉꯥꯒ ꯄꯥꯡꯈꯛꯅꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯁꯤꯜꯂꯤꯕꯁꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯂꯥꯟ ꯉꯥꯛꯂꯤꯕ ꯃꯤꯌꯥꯝꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯋꯥꯐꯝꯗꯤ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯤꯕ ꯑꯁꯤꯗ ꯃꯤꯇꯩꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯗꯒꯤ ꯈꯨꯟꯗꯥꯔꯛꯈꯤꯕ ꯌꯦꯜꯂꯧ ꯀꯥꯡꯂꯨꯞꯀꯤ ꯑꯄꯤꯛꯄ ꯆꯤꯡꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯁꯤꯡꯗ ꯍꯤꯡꯅꯕꯒꯤ ꯁꯨ ꯅꯣꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯅꯟ ꯂꯣꯀꯦꯜꯁꯤꯡꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯤꯟ ꯀꯥꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯗꯥ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯔꯥꯡꯁꯨ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯝꯅꯥꯄꯣꯛꯄꯤ, ꯌꯥꯏꯉꯪꯄꯣꯛꯄꯤ, ꯁꯅꯥꯁꯥꯕꯤ ꯑꯃꯗꯤ ꯁꯥꯕꯨꯡꯒꯣꯛ ꯈꯨꯅꯧꯒ ꯇꯥꯏꯅꯕ ꯆꯤꯡꯊꯛꯇꯒꯤ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯅꯕ ꯆꯤꯡ ꯑꯃꯁꯨꯡ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯃꯊꯧ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯈꯨꯠ ꯍꯟꯕ ꯇꯧꯗꯅ ꯌꯦꯡꯂꯒ ꯂꯩꯈꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯕ ꯉꯝꯂꯣꯏ꯫ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯒꯤ ꯁꯕꯖꯦꯛꯀꯤ ꯑꯣꯏꯕꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝꯁꯨ ꯃꯤꯌꯥꯝꯗ ꯄꯤꯐꯝ ꯊꯣꯛꯏ꯫